Wari asi Ramayan gi wari paringda Maharani Kaikeigi bor haine mingthonduna lizabo wari ni. Wari asi lizaribagi maramdi wari asidagi akoina karigumba kharadang oirabasu tamjaba fangani khandana lizaribani. Prabhu Sri Ramna luhongbada magi machin manau ahum Lakshman Bharat amasung Shatrughan makhoi punna luhonglami. Madugi matung makoina Ayodhyada laklaba matam khara leiraba matungda ningthau Dasaratna asumna mahaki darwada lauthoklami. Dasaratna aina aigi ichanipa ahan Rambu aigi ningthaugi khubam hut chilanduna ningthau ohellage haina khalli haina asuma laurpa matamda lebak pumnam harawnarami loinana mahaki maharani ahumdusu haraulami. Adubu matam aduda kaikeigi manai nubi manthara kobi adudi mathamoi thitna sauninglami. Aduga mahangna kaikaida Chiron tautuna asumna haireklami. Karigino nangna migi macha nipane ningthau oiraga nangna adu harauriba migi macha nipa aduna ningthau oikhrabadi nangi nacha nipa asidi minai oirodra. Wahi asi tabada kaikaigi thamoi onkiduna mapungingda mawon khankhirami. Maduda kaikaina adu oirabadi aina kari tawba mathau tai haiduna Mantharada hanglami. Maduda Mantharana hairakhi mamangaida nangna ningthaubu kanbikhiba matamda ningthauna nangonda bor anikak nijanaba haikiba adugi matam hauzik chap chare ningthaudagi bor niba. Masi tabada kaikaina Mantharada khumlaki aina kari karama bor nigadoribano. Maduda Mantharana haiki ahamada nangna asuma nigadabani Rambu Banbas oina chahi 13 khagadabani aduga Bharapuna Ayodhya leba asigi ningthau ohengadabani. Asumna Mantharana kaikaigi nakongda Chiron tawkhibada kaikaina chattuna ningthau Dasaratki manakta hairiba aduma hairami. Madu tabada ningthau Dasarati atiyase ningkhaiduna makokta nanthabuka chap manakhirami. Maramdi mahakna kaikaidagi asumna hairakani haibase mahakna kaidonsu thajaramde. Magi wahising adu tabada Dasaratna kaikaigi makhong paituna haijarabasu kaikaigi thamoi nunggumna kankhibagi maramna hanna fauba taramdana yinglamdana chatkirami. Masising asi lebak miyam pumna khanglabada kaikaibu thina nganglami adubu kaikaidi mana karisu haplamde. Adudagi Prabhu Sri Ramna mahaki mapa ningthau Dasaratki manakta changladuna mahakna bonwa satnabagi ayaba nijarklami. Aduda Dasaratna yaraktrabada Ramna asumna hairaklami. Raghukul sada chali ai prana jai parantu wachan na jai. Haibadi Raghukul jatina mamangaidagi asumna satnaduna lai thawai tharabasu wasakti ngakadabani. Aduna aigi hakkakta asibu kahelagadara asumna hairamlaba matung mapa khoiramlaba matungda mahakna vanda chatnabak sem sadana tholaklami. Mahakna tholakpada lambida Sita amasung Lakshmana mabu ngaiduna leirami. Madu ubada Ramna hairai karigino nakoi anina aigi itung innaba tholakliba. Masi tabada Sitana asumna mabungo Sri Ramda haiklami akoi ani luhongduna launa leinarabani. Maram asina nahakna chatkadaba thabak thoram khudimakta aigi saru yauri. Maram asina aina nangi matung inba mathau tai. Aduga Lakshmana asumna haiklami Prabhu nakoina chatkadoriba jaga adu suklabu umang wamang pat ising turen hauraga chatkadoribani. Maram asina nakoigi seba tobinaba kanasu lairoi. Maram asina aina nangi natung inba yahanbiu haiduna mahakna mahaki mayamba Prabhu Sri Ramna khurumlaba matamda Ramna mahakpu chatminnaba yaki. Asumna mahakna lebak miyamdagi bidai laurab matung banda chatki. Aduga asumdana matam khara Bharat amasung Shatrughan mahaki mamagi lebakta lairingai matamda thokliba thokdoksing adugi pau tarabada thinthadana Ayodhyada laki. Ayodhya yauraba matung makoi anina thokliba thokdok adugi hiram punamak thijalabada makoina asumna khangki madudi mama ibe kaikaina Prabhu Sri Rambu sahi 13 banbas oinamak aduga Bharat puna ningthau oinamak haidona mapa ningthau Dasaratha niki haiba adu madudagi mahakna mahaki mama kaikaibu thina ngangbaga loinana asaubuna mai houduna hatki fauba tawki. Adubu mahakna mamada khut thaba phatte khanbadagi mahaki thamoi nimthaki. Tanja aduda Shatrughanna Mantharabu masam paiduna chingthuklaklami. Aduga mayamba haiki iyamba akhoigi imada Chiron
tꯧsiliba nupi adu masini mahakpu han hatpa mathau tai haiduna thang satorapada Bharatna Shatrughanbu khamlaga asumna haidai nupi da khut thaba haiba asi nipagi matik mathauna hanthaba thabakni asumna makhoi anina mantharabu leibak adudagi tanthokirami tanja aduda mapa ningthau Dasarathi macha kainabagi maichakna maram oiraga tabungpan thadokirami pausing asi Prabhu Shri Ram suktakirami loinna Prabhu Shri Ram bu Bharatna lawba lakhi matam aduda Prabhu Shri Ram na Bharat pu themduna hairaklami aikhoigi Raghukul jati asi mamangi matamdagi hauna wasak ngakpada mi singna aikhoibu ikai khumnaribani aduna aigi haktakta ipana saklamba wasak adu sohellagadara maram asina nahak chatlu nahakna Ayodhya da ningthau oina palamu ai halaktri phawa ngairamu haidana Prabhu Shri Ram na Bharat amasung Shatrughanbu Ayodhya da thadokirami wari asidagi akoina khangle madudi karamba pukchil pikpa haiba asina isane isabu manghanjaba natana karisu purakte